Indo-Myanmar border fencing Khabagi Mayokta Nagagi district mangada Khongjang Changsinba Houragani. Indo-Myanmar border fencing Khaba lebhanaba amadi free movement regime makata na chana hannaba ansamgi maikaidagi UN da memorandum pisinduna taksin kraba matung makata ba khongthang oina Nagasing na taba district mangada lairiba lengaki office singi mamangda Khongjang Changsinba Houragani haina loop asigi president amasung general secretary na thadorokpa cherol amana hairi. Cherol asna makata na hairibana tha asigi taratarukta pangthokiba loop asigi mifam amana Khongjang asi changsinaba warep laukibani. Khongjang asida karigumba pamdaba thodoksing thoklaklabadi madugi tekchak pumba Government of India amasung Manipur lengak na pugadabani. Border fencing asiga mari lenana pochai puthok pusin tawriba singnasu khudaktagi thabak lepkadabani Khongjang asida Naga Amaromda ansamgi maikaidagi UN da pisinkiba memorandum aduda hairibana India gi maikaidagi hause Indo-Myanmar border fencing Khabagi thabak chathariba si lephanaba amasung free movement regime makata na chatnahanaba UN amasung anpona akan mamityeng changbiduna masida khut thingsinbiu. UN gi Secretary General amasung Anpo gi Secretary General da pikiba memorandum copy sing aduda hairibana Myanmar amasung India lebak ani ki marakta English ngani tarani pandagi hauna lebak ani ki marakta visa yaudana kilometer tarataruk free da chathok chasin yanaram khibani. India na lawrakiba khongthang adu maikai kayadagi mapung fana appreciate tawna khibani. Adumakpu India government ki maikaidagi ain kaina illegal immigrants sing amasung insurgents sing lamkai lana changthok changsin tawi haibagidamak border fencing khaba yauna free movement regime asi suspend tawkhibani. Hairiba khongthang asina reason asida leiriba miyam maru oina leibak anigi ngamkhaida khundariba Nagasing gi oinadi achauba khudongchadaba ama thokhale. Myanmar amasung India anigi lonabada leiriba Nagagi khul ayamba British palingai matamda tongan na khaidok lamkhibani maram aduna Nagasing bu tongan na khaidoktuna thamnaba hotnariba thawong asida UN amasung Anpo na intervene tawbiu haibagi warol sing yauri.